Koirengna luchingba United National Liberation Front Manipur gi Lanmi Sanglop Manipur People's Army nouna saphonglakpagi kuntra mapan suba Mapok Kumon numit ki thoram Manipur gi manung amasung mapanda leiriba party amadi Lanmi gi unit sing party ki central headquarters MPA gi GHQ training center tacticals headquarters THQ sing mapalepa ke External and Regional Affairs Headquarters, IRA HQ, Laksa, Kanglai Party के District Headquarters सिंह अमदे तंपाकी Unit सिंह दा इराइचा सिंह पुना Mapok ना pangthokkhre नुमित असिगे मपुंग ओइबा थौरम निंगतम यावल लानहोदा थवाइना पोंथा पीख्रबा अथोबा सिंह दा इकाई कुमनबा उतुना मिनिट अनि तुमिना लेपा लेपाक मियामगी निंगतम लालहोदा थवाइ पangthokkhre अथौबा सिंगी मफमदा लैसु कटपा अमदे Mapok Kumon numit asiga mari leinana Central Committee gi Military Affairs Committee na pangthokpa chahi gi warol pathokta amasung party amadi lanmi gi luchingba singna thoram asigi mari leinana warol piba asina chingbana oiki haina koirengna luchingba UNLF ki Publicity Secretary M Sakhena khudyak piduna thadorakpa Cherol amada khangalakli Cherol asina makha charaduna hai senglaba MPA gi Mapok Kumon numit asida party asibu lingkhat piramba amadi lamjing lamthak piramba luchingba singna takpi tambiramba ningtam yawol gi khongchat asina inai taba thauna leiba kathokpagi thabakni imalaiba ki ningtambagi panthungdi yeknabada changjaduna montek mondum Pura dalanda nungaina yawalaga pura kada banate imalebak Manipur bu amukhana ningkha tamhanna ba India gi loilam lenga ke mayokta lai paibage lantheng akhakpa leitana chatha hangani haina nawhongna na wasak lominake ngasigi Mapok Kumon thoram adugi mai pakna pangthokpa honabada makhal kayagi mating pibirak Kiba amasung thoram asida saruk yakiba iraicha pumna maki mafamda UNLF ki MPA na tawbimal khangba ulakli